ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯍꯧꯗꯣꯔꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯅꯣꯕꯥꯞꯅꯤ ꯁꯣꯝꯗ ꯂꯩꯔꯦ ꯊꯛꯀꯗꯕ ꯁꯣꯝꯗ ꯂꯩꯔꯦ ꯉꯁꯥꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯗꯨ ꯁꯣꯝ ꯂꯩꯔꯦ Pet. ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯍꯧꯗꯣꯔꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯅꯣꯕꯥꯞꯅꯤ ꯑꯩꯈꯣই ꯃꯨꯛꯕꯥꯡꯁꯦ ꯍꯧꯖꯤꯛ ꯅꯣꯕꯥꯞꯁꯦ ꯈꯣꯛꯇꯣꯔꯦ ꯑꯗꯨꯒ ꯆꯥꯗꯣꯏꯁꯤꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯕ ꯏꯌꯥꯝꯕꯁꯤꯅꯦ ꯃꯥꯅ ꯆꯥꯗꯣꯏꯅꯦ ꯑꯗꯣ ꯅꯣꯕꯥꯞ ꯃꯄꯨꯝꯁꯦ ꯄꯨꯂꯞ ꯆꯥꯕꯅꯤ ꯇꯧꯗꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯣꯐꯤ ꯂꯩꯅꯗꯣꯏꯕ ꯍꯥꯏꯕꯗꯤ ꯄꯅꯤꯁꯃꯦꯟ ꯑꯣꯏꯅ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯇꯤꯟ ꯑꯃ ꯂꯩ ꯑꯗꯨꯗ ꯉꯁꯤꯁꯦ ꯀꯣꯐꯤ ꯀꯧꯅꯕꯤꯅꯤ ꯃꯣꯏ ꯑꯅꯤꯁꯦ ꯈꯣꯛꯏꯁꯤꯅ ꯑꯃꯁꯤꯅ ꯉꯝꯈꯤ ꯇꯥꯔꯗꯤ ꯃꯥ ꯂꯩꯗꯣꯏꯕ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯕ ꯏꯌꯥꯝꯕꯁꯤꯅ ꯆꯥꯕ ꯉꯝꯃꯒꯅ ꯈꯣꯛꯏꯁꯤꯅ ꯂꯩꯗꯣꯏꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯔꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯇꯥꯔꯠ ꯌꯥꯔꯦ Sat khô Famba ngамdra male lepaga khokra Light Songi yamada lightin khoramba oro horen ngamdragadi coffee ni leidoije Khopai ni makau jaga. Si mukbang ke dalam matang tadi tharoi jabai mukbang ko tawde. Amadi to sadorabane sonda muktana leide okut ke bulladana Amadi humang kangwa ora sonda kanna su koi tawrije ko sadu ko One day mapa. Ini kan udah ada, ini mapa ada yang Nobap khokbo re chabagi ready tawba yare haro pung ngabida ro minute kya changgenge pung amaga minute 8 yare haro yare fajana khu ko amajina khoga songi yamni chadoini adu ngami ngamdi yengaji Haubra bane ka ngangudana ngamjadrabo ngangudo Saba hora somda kanna khoi moini je competition ne Krai da ying do sa sa ngami ngamde do ni ko ai somda coffee ngangna ro dong kana lei dina ma di lei bisoidra Haubra
ว่าทางอร่อย मादी चाबदा पाखतना कौबु कुंगिद्रे खो पलेपते मजे मोरोक नमी मान चाई यंगो मोरोक यावरे थुम याव नमगा सुम लौखतपने कोई चित तौजरोय नवाब से पुलप खोक तोइने मजे कन्ना खोई मजे सुम चासलकपा นี่นานละเลยก็นานเดี๋ยวก็ खोक पदा लेप कनुने तंखाई चंदर चंद्रे मसुंग मरी मुकी चांग दि चाबा लोइरा माला मथंगदा कई मुबांग तौक जायनो खुमक्ति ने हंगीजे मथंगी कई तौक जायनो बा มาทั้งนี้ให้เจ็ดเลยถอดมาทั้งนี้ hay do kaloban nobab loire nobab mathang kei tौक जायनो बा มาทั้งใครหลักเกณฑ์ hay crew gumba lak toira kei tौक dino ไอ้ผู้ที่สลับกันไอ้ผู้นี้ไง hay ku di ma sien ni da nobab tabu sien da bai wani ayeng ba matin jot pa yaw di comment da dum hairamo moi ki saruk to ngasai ahu da thado udre ore loi da thadura ge tangkai chal bu khok ba จะหลักกันเลย chau hau na hau mai ka pi kuman na cha ba di saugri tor cha ba ni koi na cha ba na hai yoi ni cha ba อะไรก็อุ้มหลัก mathang di tharoi yoi na tau je tharoi gi mukbang mai na ani je kanu nga tane koi gi pham chau na pai ba nga tani ngasi mukbang yaw ri ngai je moi ani pai po sai ra di noi ayang ngai mata sa ni amu bolit pusina kitang di hele sawa ama jina ma ge ngam mathang ne lai je pham di am saw ba kang ni he u bada kana no je adum khang ni masak maming de hai roi ge u bada khang ba nga tane hai di moi di asa u pham pai ni khok ko wara bo mating pang biuro magi hai si lai fa jan la chari namu tahan ba ya de tahan la di mukbang hanjani khok pagi reaction long yang je khok pa ji mai dau ri ge หน่อยดิ khok pa ji yang as de ban ji pung lai loi ma khok pa da ขัดได้ tangkai chale sa ban na som da kan lo khat li ngam der ga di coffee lai du ni du โอ้พี่ช่วยลูกว่าจังหวะพิมพ์ได้ดิ ji hai je yang gas ta coffee songa pi bam lai ni songa pi bu coffee dai tak tri e นี่ถือว่าเรื่องอะไรนี่ไม่ทำนี่ sigi mukbang ji di koi gi yam nan ba mukbang ni natre ai ba di si di ngam thok na bi mukbang ni camera ji khar di leng ko mam saw ya de adana khoi ama ji jo sa ji lep te horen cha loga puk cha en di kapak kan ko
ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯁꯥꯗꯦ ꯅꯧꯖꯕꯗ ꯀꯣꯛꯅꯕ ꯁꯤꯠ ꯂꯩꯇꯅꯕ ꯍꯣꯏ ꯐꯖꯅ ꯈꯣꯛ ꯃꯤꯅ ꯆꯦꯂꯦꯟꯖꯇ ꯐꯖꯅ ꯈꯣꯛꯇꯦꯅ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯦ ꯇꯪꯈꯥꯏ ꯆꯠꯂꯕ ꯈꯣꯛꯄ ꯂꯣꯏꯔꯦ ꯑꯁ ꯂꯣꯏꯕꯨ ꯂꯣꯏꯁꯜꯂꯛꯇꯣꯔꯦ ꯉꯁꯥꯏꯒꯤ ꯅꯣꯕꯥꯞ ꯃꯄꯨꯝꯗꯣ ꯃꯐꯟꯖ ꯏꯁꯤꯡꯁꯤ ꯄꯤꯌꯨꯅꯦ ꯏꯁꯤꯡ ꯊꯛꯅꯤꯡꯉꯁꯨ ꯏꯁꯤꯡ ꯁꯣꯝꯗ ꯂꯩꯀꯣ ꯉꯁꯤ ꯃꯕꯥꯁꯪꯒꯤꯗꯣ ꯆꯝꯐꯨ ꯂꯣꯏꯅ ꯀꯣꯐꯤꯁꯦ ꯑꯅꯧꯄ ꯅꯪꯅ ꯂꯩꯗꯣꯔꯤ ꯃꯥꯜꯂꯦ ꯑꯃꯁꯦ ꯈꯖꯤꯛ ꯈꯛꯇꯪ ꯉꯥꯏꯁꯤꯜꯂꯦ ꯆꯥꯛ ꯇꯧꯔꯤꯗꯥꯌꯣ ꯐꯖꯅ ꯆꯥꯎ ꯅꯆꯤꯟ ꯕꯥꯟꯗꯒ ꯄꯛꯍꯟꯒꯅꯨꯅꯦ ꯂꯣꯏꯁꯜꯂꯛꯇꯣꯔꯦ ꯃꯥꯅ ꯆꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯣꯏꯁꯜꯂꯛꯇꯣꯔꯦ ꯅꯣꯕꯥꯞ ꯃꯄꯨꯝꯗꯣ ꯑꯈꯣꯛꯄꯁꯦ ꯋꯥꯗꯤ ꯋꯥꯔꯝꯗꯣꯏꯅꯤ ꯉꯁꯥꯏ ꯊꯥꯗꯣꯛꯍꯧꯗꯕꯅꯤ ꯀꯩꯅꯣ ꯅꯣꯕꯥꯞꯇꯣ ꯈꯤꯇ ꯏꯜꯂꯣ ꯑꯌꯦꯡꯕꯉꯩꯗ ꯏꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯦ ꯏꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯦ ꯃꯁꯨꯡ ꯑꯝꯇꯗꯤ ꯏꯜꯍꯧꯗꯅ ꯑꯌꯦꯡꯕꯉꯩꯗ ꯌꯣꯜꯂꯣ ꯌꯦꯡꯉ ꯅꯇꯤꯟ ꯌꯣꯜꯂꯣꯌꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯁꯤꯃꯗꯤ ꯅꯣꯏꯒꯤ ꯁꯔꯨꯛ ꯊꯥꯗꯣꯛꯍꯟꯒꯦꯗꯧ ꯌꯥꯎꯗ꯭ꯔꯦ ꯃꯣꯏꯅꯤ ꯆꯦꯂꯦꯟꯖꯁꯦ ꯃꯤꯅꯠ 12 23 ꯈꯔ ꯍꯦꯜꯂꯦ ꯑꯁ ꯑꯃꯨꯕꯅ ꯉꯝꯈꯤꯗꯧ ꯃꯥꯜꯂꯦ ꯃꯅꯥꯇꯣꯟ ꯆꯤꯡꯈꯠꯄ ꯍꯧꯔꯛꯑꯦ ꯁꯣꯝꯗ ꯌꯦꯡꯕꯗꯁꯨ ꯚꯥꯕꯣꯛ 3-4 ꯌꯥꯎꯔꯤ ꯚꯥꯕꯣꯛ 3-4ꯁꯤꯗꯤ ꯎꯠꯂꯛꯑꯔꯣꯏꯒꯦꯗ ꯈꯣꯛꯄ ꯂꯣꯏꯁꯜꯂꯛꯑꯦ ꯃꯈꯣꯡ ꯑꯃ ꯍꯦꯜꯂꯛꯑꯕꯅꯦ ꯇꯣꯏ ꯍꯥꯞꯆꯜꯂꯛꯏ ꯁꯨꯝ ꯍꯥꯞꯆꯜꯂꯛꯀꯅꯨ ꯃꯄꯨꯝ ꯆꯞ ꯆꯥꯕꯤꯗꯣ ꯑꯗꯨꯝ ꯑꯍꯦꯟꯕ ꯍꯥꯞꯄꯗꯤ ꯍꯣꯔꯦꯟ ꯗꯣꯛꯇꯔ ꯗꯣꯛꯇꯔꯗ ꯄꯨꯈꯠꯅꯔꯗꯤ ꯐꯔꯛ ꯇꯥꯅꯦꯕ ꯑꯗꯨꯅ ꯃꯥꯏ ꯆꯞ ꯆꯥꯕꯤ ꯇꯧ ꯑꯇꯩ ꯀꯩꯀꯩ ꯍꯥꯞꯆꯤꯟꯕꯤꯔꯛꯀꯅꯨ ꯉꯁꯥꯏꯒꯤ ꯃꯄꯨꯝꯗꯣ ꯑꯃ ꯑꯗꯨꯝ ꯃꯁꯨꯡ ꯑꯃꯈꯛꯇꯪ ꯉꯥꯏꯔꯕ ꯑꯁ ꯅꯣꯕꯥꯞ ꯃꯄꯨꯝ ꯑꯃ ꯃꯁꯨꯡ ꯑꯃꯈꯛꯇꯪ ꯉꯥꯏꯈ꯭ꯔꯦ ꯑꯅꯤꯁꯦ ꯆꯦꯂꯦꯟꯖꯁꯦ ꯂꯣꯏꯖꯔꯝꯗꯥꯏꯁꯤꯗ ꯈꯟꯅꯒꯠꯂꯦ ꯍꯥꯞꯆꯤꯜꯂꯛꯏꯒ ꯍꯥꯞꯆꯤꯜꯂꯛꯇꯦꯒ ꯃꯣꯏꯅꯤꯒꯤ ꯐꯝꯁꯦ ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔ ꯂꯥꯎꯊꯣꯔꯛꯑꯒꯦ ꯐꯝ ꯌꯥꯝ ꯆꯥꯎꯕ ꯉꯥꯛꯇꯅꯤ ꯆꯥꯔꯤꯕ ꯅꯣꯛꯏꯁꯦ ꯑꯁꯤꯅ ꯏꯆꯥꯎ ꯆꯥꯎꯋꯤ ꯃꯊꯪꯗ ꯁꯣꯝꯒꯤ ꯑꯅꯣ ꯎꯞꯄꯁꯤꯅ ꯍꯦꯜꯂꯦ ꯑꯃꯨꯛ ꯆꯥꯎꯕ ꯅꯝꯃꯤꯕ ꯑꯩꯅ ꯏꯀꯣꯟ ꯅꯝꯃꯤꯕ ꯀꯦꯃꯦꯔꯥ ꯄꯥꯏꯔꯤꯕ ꯑꯩꯅ ꯑꯃꯨꯛ ꯃꯣꯏ ꯃꯊꯪꯗ ꯂꯩꯕꯅꯤ ꯑꯣ ꯀꯣꯐꯤ ꯂꯩꯗꯣꯏꯁꯦ ꯑꯅꯧ ꯎꯞꯄꯁꯦ ꯑꯣꯏꯗꯣꯔꯦ ꯑꯃꯁꯦ ꯑꯗꯨꯝ ꯆꯥꯏ ꯏꯁꯤꯡ ꯑꯝꯇ ꯊꯛꯇꯤ ꯌꯥꯝ ꯀꯜꯂꯦ ꯌꯥꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯀꯣꯐꯤ ꯂꯩꯐꯝꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯕꯤꯔꯣ ꯑꯅꯛꯄꯗ ꯂꯩꯔꯦ ꯑꯅꯛꯄꯗ ꯀꯦꯟꯇꯤꯟ 2 ꯂꯩ ꯌꯥꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯣ ꯅꯣꯕꯥꯞ ꯃꯄꯨꯝ ꯑꯃ ꯍꯧꯖꯤꯛ ꯆꯥꯕꯒꯤ ꯆꯦꯂꯦꯟꯖꯇ ꯂꯣꯏꯈꯤꯗꯣꯔꯦ ꯈꯖꯤꯛꯇꯪ ꯉꯥꯏꯔꯦ
ꯂꯣꯏꯈꯤꯗꯣꯔꯦ ꯆꯥꯛ ꯆꯥꯕꯕꯨ ꯃꯥꯜꯂꯦ ꯆꯥꯛꯈꯣꯝ ꯑꯣꯏꯅ ꯎꯞꯄꯤ ꯂꯥꯁ ꯁꯤꯟ ꯌꯧꯔꯛꯄꯩꯔ ꯀꯩꯅꯣ ꯁꯤ ꯅꯣꯕꯥꯞ ꯃꯄꯨꯝꯁꯤꯝꯅꯦꯕ ꯁꯦꯠꯂꯛꯏꯁꯦ ꯂꯣꯏꯈꯤꯗꯣꯔꯦ ꯅꯍꯥ ꯀꯣꯐꯤ ꯂꯩꯅꯕ ꯁꯦꯝ ꯁꯥꯔꯨꯔꯣ ꯀꯦꯟꯇꯤꯟ ꯑꯁꯣꯝ ꯀꯦꯟꯇꯤꯟ ꯆꯠꯅꯕ Mi kaya ko? ꯆꯥꯕ ꯂꯣꯏꯈꯤꯁꯨ ꯉꯥꯏꯈꯣ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯉꯤꯁꯦ Ko na to ni ke. Ako mo. ꯂꯣꯏꯔꯝꯗꯥꯏ ꯆꯥꯛꯈꯨꯝ ꯑꯝꯗꯗꯤ ꯏꯜꯂꯧꯗ ꯑꯌꯦꯡꯕꯉꯩꯗ ꯇꯨ ꯍꯥꯏꯁꯤꯅꯤ Dapat merangi dapat. Jaga. Sangning sih nuan. ꯑꯗꯣ ꯉꯁꯤ ꯆꯥꯔꯤꯕ ꯍꯩ ꯁꯤ ꯆꯥꯕꯒꯤ ꯀꯩꯅꯣꯁꯦ ꯀꯅꯥꯗ ꯗꯦꯗꯤꯀꯦꯠ ꯇꯧꯅꯤꯡꯒꯦ ꯍꯩ ꯆꯥꯕꯁꯦ ꯏꯁꯤꯡ ꯊꯛꯇꯕꯤꯗ ꯑꯃꯁꯨ ꯃꯈꯨꯠ ꯍꯥꯝꯈ꯭ꯔꯦ Lasin kita ngai. Lasin kita ngai sel Last di penuangan agak tahu dana. Aroy bagi cakum do. Plate ngai ko sik to yes. Du loi gale. Plate chpai ga amta ni thangkala mun na winner oi bage. La hojik loi grabani na. Coffee room na. Chala si. Coffee room da chatla ji. Ama je makut la hamal lo. Yam ba hojik to karom nang ngam grage. Kina chaba na ngamre. Sao so winner som lai đấy. Adudi lao da na coffee lấy ni da le la. Chalo coffee shop da chala. Le la ga đi. I know. Chalo ji coffee kong mani janari to. Kongone akoy kyan akoy mari gi kongone Subas lebre live lai tabra ani je kongnari ni hai ga ba to somdagi nescape tat nai gre Sonda le. Thakka da ba somda le ngasai background da le bel sinau da som le to. Singdi amta thaktra. Ai somda le ke ko. Moi ko bije lu. Nami. Ses cuồng vô đấy. Cameraman đi cô nó thầm đấy. Tây cha nó cái lâu rồi. Apa di sana lagi?
ꯁꯦ ꯍꯩ ꯆꯥꯕ ꯋꯤꯟꯅꯔ ꯍꯥꯟꯅ ꯊꯛꯄ ꯍꯧꯔꯦ Winner. ꯑꯗꯣ ꯃꯥꯛꯁꯁꯨ ꯌꯥꯎꯅ ꯌꯥꯎꯅ ꯑꯗꯨꯝ ꯊꯛꯇꯣꯔꯤꯕ꯭ꯔꯥ ꯆꯥꯕꯗꯁꯨ ꯃꯥꯛꯁꯁꯨ ꯌꯥꯎꯅ ꯌꯥꯎꯅ ꯊꯛꯇꯣꯏꯔꯕ ꯐꯝꯃꯣꯅ ꯌꯥꯔꯦ ꯍꯨꯃꯥꯡ ꯈꯔ ꯀꯥꯡꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯪꯗꯦꯗ ꯃꯥ ꯀꯩꯝ ꯇꯧꯗꯕ ꯅꯨꯄꯥ ꯑꯣꯏꯂꯝ ꯌꯥꯝ ꯇꯧ ꯉꯝꯕ ꯅꯨꯄꯥ ꯑꯅꯤꯃꯛ ꯆꯥꯒꯦ ꯍꯥꯏꯕ ꯃꯑꯣꯡꯅꯤ ꯂꯣꯏꯕꯁꯤꯟꯁꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯋꯤꯟꯅꯔ ꯍꯩ ꯅꯣꯕꯥꯞ ꯃꯄꯨꯝ ꯆꯥꯕ ꯀꯣꯠꯂꯣ ꯕꯕꯥ ꯆꯥꯔꯨꯕꯗ ꯁꯤ ꯍꯥꯞꯐꯝ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯁꯤꯡꯖꯨ ꯆꯥꯔꯣꯏ ꯍꯥꯏꯔꯣ ꯀꯣꯟꯅ ꯆꯥꯔꯦ ꯃꯥꯗꯤ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯔ ꯀꯝ ꯇꯧꯔꯦ ꯍꯣꯔꯦꯟ ꯒꯨꯂꯤ ꯂꯩꯕ ꯆꯠꯂꯣ ꯍꯥꯏ ꯃꯥꯜꯂꯦ ꯉꯔꯥꯡꯒꯤ ꯃꯄꯨꯝ ꯑꯃꯗ ꯀꯩꯅꯣ ꯀꯩꯝ ꯇꯧꯕꯤꯗꯦ ꯉꯔꯥꯡ ꯂꯩꯔꯁꯨ ꯆꯥꯎꯔꯦ ꯉꯥꯏꯍꯥꯛ ꯊꯨꯏꯌꯦ ꯑꯩꯒꯤ ꯁꯣꯡꯅꯁꯤ ꯂꯩ ꯑꯩꯗꯤ ꯂꯦꯝꯕꯅꯤꯅ ꯇꯞꯅ ꯑꯗꯨꯝ ꯆꯥꯔꯒꯦ ꯂꯣꯏꯔꯀꯥꯟꯗ ꯁꯨꯕꯥꯁ ꯅꯪꯗꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯁꯤ ꯀꯌꯥ ꯀꯩꯗꯧꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏꯗ ꯁꯝꯖꯜꯂꯦꯅ ꯆꯜꯂꯦꯅ ꯑꯊꯟꯗ ꯑꯣꯏꯔꯁꯨ ꯏꯕ ꯏꯟꯖꯥꯡꯗꯨ ꯈꯔ ꯈꯔ ꯊꯣꯡꯉ ꯆꯥꯎꯅꯦꯕ ꯗꯥꯏꯕꯤꯇꯤꯁ ꯅꯥꯔꯛꯇꯅ ꯅꯪꯕꯨ ꯅꯪꯕꯨ ꯅꯥꯔꯛꯀꯅꯤꯅꯦ ꯑꯗꯨꯅ ꯁꯨꯝ ꯆꯥꯃꯟꯗꯅ ꯀꯣꯐꯤ ꯀꯣꯡꯕ ꯅꯨꯄꯥꯁꯦ ꯃꯃꯥꯏ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ ꯃꯛꯁꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯃꯁꯥꯁꯦ ꯍꯨꯃꯥꯡ ꯈꯔ ꯃꯤꯅ ꯉꯝꯊꯣꯛꯈꯤꯕꯒꯤ ꯃꯥ ꯃꯊꯥ ꯈꯔ ꯁꯥꯕꯖꯥꯠꯅꯤ ꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯑꯒꯦꯅ ꯑꯔꯣꯏꯕꯒꯤ ꯂꯥꯁ ꯁꯤꯜ ꯑꯝꯇ ꯇꯧꯔꯣ